Hello friends, ngasi mayamgidamagta yamna kanaraba video ama puduna lakjari. Loiba pawo yengbiyu. Aikoina pochai tawbagi aremba thau asina yamna laina yumda phangba machal kharaga loinana phi shunaba sapon saba yai habisi video asida khaminasi. Channel asibu subscribe tawbiramo, share tawbiyu, makhatana mayamgidamagta kanaraba video kaya puduna lakjari. Ahanbada thau khara lobiro. Aigi oinadi 2700 gram lore. Pataba pochai gi makum chumtopiyu. Matangda caustic soda 400 gram lore. Caustic soda gi chang asi akoina sizinariba thau gi makal amasung thau gi chang na lepkani. Aigi thau asi pamolin thau oibana. Masigi gram masingsiga sanaba 400 gram caustic soda lawjabani. Karigumba adumna try to biningba lairagadi kamenta thau makhal amadi gram masing haibirau dakar oiba caustic soda ki chang haijarake tongan ba thau sizinaragadi mix up oina sinaragadi tongan ba thau gi gram masing su takpirau mathangda ising 1100 gram da caustic soda asi hapsilaga solution sembiro hariba solution asi semba matamda yamna chichinbiyu hand glove mask sinabiyu Hazik solution asi seme aduga ngahak inghannaba mapanda thamasi Hazik solution asi khara ingthraba matungda solution asi thau asida haijilasi thau asida haijinba matamda jectionbiyu blender ama sizinaraga hariba mixer si phajana opiyu blender yaudragasu kaisu kaiba leite apangba khabai ama sizinaraga phajana kana opiyu sapon asi adum phajana ongani Hazik sapon onba horakle Hazik mathangda manam nungsinabagi damakta akoina phi subada sinaba comfort amasung thum khara isingda hapchilaga solution semlaba solution asi hapchilage masi hapchilaba matungda su adum phajana opiyu Hazik otpa loraba matung sapon onsilaba matungda hariba mahi asi akoigi mol amada haijinbiro mol asisu akoigi paisa chang dana koi yumda dum sajaba yai aduga masigi liner sina koina plastic na semani hariba mol sida haijilaba matungda yamdrabada numit amadi dum thambiyu Hazik sapon asi fajana kansilae aduna mol sidagi sapon asi lokthoklasi plastic asisu loktokpiro aduga numit nini amamu thambiro khara kanchinaba Hazik khara kanchile kakpa yaragani aduna koyam kakpa horasi ayu enadi masang mari thona kakle hariba masang sidagi piece masa su amu kakle aduga piece kakpa loraba matungda hariba sapon asi yamdrabada numit tarini kanghanbiyu Kanganba matamda akoigi aingba nuksit marang kaina phangba mapam amada lonsinadana thamaga phajana kanganbiyu hariba matam asida sapon onbagi process ase mapung phana lusilani aduga sapon asisu kansilakani aduna hariba sapon ase sinabada aduki matik nungairani Hazik numitari ni sure phajana kangsile Hazik result mayamda ucharake yamna phajana kongoltoi amapasu fazana koi ma'am Sumaito dana akoigi yumda phangba aremba thau sizinaba yadraba thau sina akoigi caustic soda sizinaraga akoi yamna laina phi subagi sapon saba yai habase video asida khaminare mathangdi commercial oina sendong leina karamna sagani haibadugi video tutorial oina semsira natraga organic oiba body soft oina sasira habadu mayamna comment da thambiramu mathangda mayamgi comment dugi matungina video to semjerake Thank you for watching my video. See you in the next video.